Kuki singdagi oiba Union Territory ama semnaba demand tawduna Delhi-da August 13 rally chatnaba sem saba loikre. Chief Minister N. Birena Lusingba lengagasigi mathakta tongan-tonganba maral kaya sibaga loinana Kuki NP amadi Kuki Students Organization KSO na tha asigi kuntraga mathoida Bharat sinba thungna rally chatnaba sem sakre hairi. Kuki zo singdagi oiba legislature ga loinana Union Territory ama semnaba demand taroduna chakadariba rally adu New Delhi gi Jantra Mantra dagi numit adugi nungtil pung amaga makhai dagi manga fawba chatkani hairi. Loinana numit aduda Susura Sampuda Jaumi Students Federation amadi Kuki Students Organization susinduna rally chatnaba tharang tawkhre hairi. Panba yabadi Manipur lengakta yaningdaba phongdoktuna leiriba Kuki zo MLA taragi manungdagi MLA ahumna handa Kuki zo khaktamak haiba yaroi haiba wafam phongdokiba laikhrabani. Maram masina tha asigi kuntraga mathoida chatkadariba rally asigidamak Kuki zo khaktamak demand oirabadi MLA ahum adu saugalaktabasu yai hairi. BJP gi spokesperson lamjathang haukipta kihan khangan kibagi action loukhatkani Chief Minister. Local TV channel amada Kuki supremacy and its propaganda haiba topic ta khana nainabada saruk yaraduna thadau international community gi wafam sing saugatluba BJP Manipur Pradesh ki wangang loisu oriba thadau prup ki lusingba Michael lamjathang haukip ki yumda kulai paiba mioi tararomna mahaki Sampuda laiba Phailen village ki yumda pochai kaya amangata thon batanatana nomai round kya kapsilambagi thawong adu Chief Minister Nongthombam Birena yaningda wa phongdokre. Chief Minister gi social media X ta thagalakpa cherolamada thawdok adu pangdabagi thawongni lamdam asigi puarida matam sangna saruk yaduna lakliba thadau tribe amagi mathakta atamnana attack tarokpa haibasi Manipur gi unity da singnabani. Loinana BJP gi wangangloi amagi imung manungda attack tawba haibasi akanba moongda condemn tawi. Thawdok adu da senariba singi mathakta legal gi oiba chapchaba action loukhatkani haina phongdokhi. Ningsingba yabadi TV channel amada khana nainabagi tharomda saruk yakiba BJP gi wangangloi Michael lamjathang haukip ki yumda ngarang ahing pung 13 makhairom taba matamda Kuki khulai paiba singna laktuna mahak pu koithi thikhi. Loinana yumgi araiba pochai kaya mai thaba pochai kaya thugaibata natana nomai round ahum sukaptana aki akhang pohalambani matam aduda lamjathang haukipti mahaki mayumda laikhide hairi.